ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯌꯥꯝꯗ ꯅꯧꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯃꯥꯌꯣꯛꯋꯥ꯫ ꯏꯆꯦ, ꯏꯆꯦ! ꯅꯨꯄꯤꯗꯨꯅ ꯀꯧꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯂꯒ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯏꯃꯨꯡꯗꯨꯗꯒꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯍꯦꯛ ꯌꯦꯡꯕꯗꯇ ꯃꯃꯥꯡ ꯊꯣꯡꯗꯨꯁꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕ ꯃꯥꯜꯂꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨꯗ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯅ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯑꯃꯟꯕ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡꯗꯨꯗꯩ ꯀꯨꯝꯗꯝꯕꯤ ꯊꯣꯔꯛꯂꯦ꯫ ꯀꯨꯝꯗꯝꯕꯤꯅ, "ꯏꯆꯦꯗꯤ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯊꯔꯣ, ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ"꯫ ꯊꯔꯣꯅ ꯄꯥꯎꯈꯨꯝ ꯂꯩ, "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦ, ꯑꯗꯨꯒꯤꯗꯤ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ"꯫ "ꯀꯔꯤꯅꯣ? ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ"꯫ "ꯉꯁꯤꯗꯤ ꯈꯨꯟꯁꯤꯕꯨ ꯍꯔꯥꯎꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ꯫ ꯍꯣꯔꯦꯟ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯊꯣꯛꯄꯒꯤ ꯇꯥꯡꯈꯨꯜꯅ ꯐꯥꯏꯕ ꯑꯃꯥꯡꯕ ꯂꯐꯣꯏꯗꯣ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯔꯩꯒꯤ ꯑꯝꯇ ꯂꯧꯗꯕ ꯌꯥꯗꯦ꯫ ꯏꯆꯦꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯦꯂꯨꯡꯕꯒꯁꯨ ꯈꯪꯅꯩ꯫ ꯑꯗꯨꯅ ꯏꯆꯦꯅ ꯂꯐꯣꯏꯗꯣ ꯈꯔ ꯂꯧꯕꯤꯌꯨ"꯫ "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯆꯦ ꯂꯩꯔꯤ, ꯀꯔꯤꯝꯇ ꯋꯥꯒꯅꯨ, ꯑꯩ ꯇꯧꯒꯦꯁꯦ꯫ ꯏꯆꯦꯅꯅꯦ ꯀꯣꯛ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯂꯣꯏꯅ ꯈꯪꯅꯩ꯫ ꯏꯆꯦꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯄꯦꯟꯕ ꯄꯣꯛꯂꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯦꯡꯅꯔꯁꯤ"꯫ "ꯍꯣꯏ ꯍꯣꯏ, ꯊꯦꯡꯅꯔꯁꯤ"꯫ ꯊꯔꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯗꯝꯕꯤ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯂꯦꯞ ꯈꯨꯅꯤꯡ ꯀꯥꯡꯅ ꯊꯔꯣꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯨꯝꯗꯝꯕꯤꯅ, "ꯅꯨꯡꯉꯥꯏꯅꯤ, ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯀꯨꯝ ꯑꯃꯁꯨ ꯍꯥꯄꯛꯀꯗꯧꯔꯦ꯫ ꯀꯥꯟꯅꯗꯦ, ꯉꯟꯇꯥ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯊꯣꯛꯅꯕ ꯇꯧꯒꯦ"꯫ ꯀꯨꯝꯗꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯁꯥꯒꯤ ꯆꯍꯤ 12ꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯅ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯐꯃꯨꯡꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯁꯥꯗ ꯊꯣꯏꯅ ꯆꯪꯗꯦ ꯀꯨꯝꯗꯝꯕꯤ꯫ ꯀꯨꯝꯗꯝꯕꯤꯅ ꯆꯥꯛꯈꯨꯝꯗ ꯏꯁꯩ ꯉꯪꯅꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ "ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ ꯆꯤꯅꯗꯅ ꯀꯦꯟꯕꯗꯤ ꯍꯣꯀꯂꯛꯏ ꯍꯣꯀꯂꯛꯏꯗꯦ ꯑꯩꯅ ꯀꯦꯟꯒꯦ ꯀꯦꯟꯗꯦꯗꯣ ꯃꯥꯂꯪꯅ ꯍꯨꯝꯕꯗ ꯀꯦꯟꯕꯅꯤ ꯀꯦꯟꯕꯅꯤꯗ"꯫ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯇꯔꯪꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯅ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯕꯗꯣ ꯃꯉꯣꯟꯗ ꯆꯪꯗꯦ꯫ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯂꯒ ꯂꯨꯀꯥꯛ ꯆꯒꯨꯝꯗꯣ ꯏꯆꯥꯏ ꯆꯥꯏ꯫ ꯃꯈꯨꯠꯇꯃꯛ ꯍꯥꯝꯗꯣꯛꯂꯒ ꯀꯨꯝꯗꯝꯕꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯁꯝꯕꯨꯟꯒ ꯄꯨꯜꯂꯗꯅ ꯁꯝꯖꯤꯔꯩ ꯅꯥꯆꯣꯝ ꯑꯃꯒ ꯄꯛꯆꯒꯦꯔꯥ ꯄꯛꯆꯔꯣꯏꯒꯦꯔꯥ ꯁꯦꯠꯅꯤꯡ ꯁꯦꯠꯅꯤꯡꯕ ꯃꯅꯤꯡꯇꯝ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯔꯦꯟꯅ, "ꯏꯃꯥ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ"꯫ ꯀꯨꯝꯗꯝꯕꯤ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯈꯨꯝꯂꯛꯏ꯫ "ꯃꯤꯅꯥꯏ ꯃꯆꯥ, ꯂꯝꯖꯥ ꯁꯥꯔꯥ, ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯉꯥꯡꯂ ꯑꯉꯥꯡ ꯅꯠꯇ ꯑꯍꯟ ꯁꯥꯕꯤ, ꯑꯩꯅ ꯆꯠꯄꯗ ꯅꯪꯅ ꯑꯩꯕꯨ ꯄꯥꯟꯅꯒꯗꯕ ꯅꯠꯇꯦ"꯫ "ꯏꯃꯥ, ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ"꯫ "ꯆꯨꯝꯒꯦꯔꯥ ꯐꯩꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯍꯪꯉꯛꯀꯅꯨ"꯫ "ꯏꯃꯥ, ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯑꯐꯨꯠꯄ ꯃꯍꯤꯒ ꯂꯩꯍꯧꯗ꯭ꯔꯥ"꯫ "ꯍꯣ, ꯉꯝꯖꯗ꯭ꯔꯦ ꯐꯨꯠꯄꯒ, ꯑꯩꯕꯨ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯊꯣꯛꯄꯤꯔꯣ, ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯍꯦꯛꯂꯨꯒꯗ꯭ꯔꯣ"꯫ ꯀꯨꯝꯗꯝꯕꯤꯒꯤ ꯏꯁꯧꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯃꯕꯨꯛ ꯊꯣꯛꯈꯤ ꯃꯆꯥꯕꯨ
ꯊꯤꯅ ꯑꯣꯟꯅ ꯇꯧꯕ ꯉꯝꯕꯤ ꯄꯥꯛꯅꯤ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯀꯤ ꯁꯦꯝꯂꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯝꯂꯒ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯀꯨꯝꯗꯝꯕꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯩꯔꯦꯟꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯕꯨ ꯄꯣꯛꯆꯕꯤ ꯃꯃꯥ ꯀꯨꯝꯗꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯁꯥꯊꯤꯅ ꯃꯁꯥꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯂꯩꯔꯦꯟ ꯃꯁꯥꯒ ꯉꯝꯗꯕ ꯆꯥꯛꯀ ꯆꯥꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯁꯣꯟꯗꯝ ꯅꯥꯟꯗꯝꯕꯅ ꯍꯤꯛꯊꯔꯦ꯫ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ ꯂꯩꯔꯦꯟ꯫ ꯂꯩꯔꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯊꯥꯎꯃꯩ ꯃꯉꯥꯜꯗꯨꯗ ꯃꯊꯟꯇ ꯑꯃꯟꯕ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯝꯕꯗꯒꯤꯗꯤ ꯑꯗꯨꯃꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯃꯝꯁꯤꯟꯈꯤꯕꯅ ꯂꯩꯔꯦꯟꯗꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯊꯟꯇ ꯀꯥꯂꯦꯟ ꯁꯤꯠꯇꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯟ ꯈꯔꯁꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯂꯤꯕ ꯑꯇꯤꯌꯥꯕꯨ ꯐꯤꯖꯪ ꯃꯔꯨꯝꯗ ꯑꯃꯨꯛꯃꯨꯛꯁꯨ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯅꯣꯡ ꯆꯨꯔꯛꯄ ꯌꯥꯕꯒꯤ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯔꯝ ꯂꯩ꯫ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯋꯥꯈꯣꯡꯗ ꯁꯤꯠꯄꯗ ꯅꯣꯡꯃꯧ ꯅꯣꯡꯃꯧ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯋꯥꯇꯣꯜꯁꯤꯡꯗꯣ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤ꯫ ꯋꯥꯇꯣꯟ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯋꯥꯅꯥꯁꯤꯡꯗꯨꯁꯨ ꯃꯦꯡꯂꯕ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯏ꯫ ꯏꯁꯣꯡ ꯁꯣꯡꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯈꯛꯇꯅꯤ ꯃꯊꯟꯇ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕ꯫ ꯃꯊꯟꯇ ꯏꯁꯤ ꯁꯤꯒꯩ ꯇꯨꯝꯂꯤ ꯂꯩꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯑꯄꯣꯛꯄꯤ ꯃꯆꯥꯕꯨ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯀꯨꯝꯗꯝꯕꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤꯉꯩ ꯑꯃꯟꯕ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯋꯥꯇꯣꯟꯁꯤꯡ ꯑꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯥꯆꯤꯜ ꯂꯥꯏꯃꯨ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯀꯥꯆꯤꯜ ꯂꯥꯏꯃꯨꯗꯣ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯗꯧꯅ ꯇꯧꯏ꯫ ꯀꯥꯆꯤꯜ ꯂꯥꯏꯃꯨꯗꯨꯅ ꯋꯥꯈꯣꯡꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯆꯥꯛꯈꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯩꯔꯦꯟ ꯊꯣꯡ ꯊꯤꯟꯕ ꯂꯦꯞꯇꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯌꯦꯡꯊꯣꯔꯛꯄꯗ ꯆꯥꯛꯈꯨꯝꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯃꯄꯥꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ꯫ ꯃꯄꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ? ꯂꯩꯔꯦꯟꯅ ꯀꯅꯥꯅꯣꯅꯦ ꯃꯅꯤꯡ ꯊꯣꯡꯁꯤꯗ ꯊꯣꯡ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤꯁꯤꯅ? ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯥꯏꯗꯦ꯫ ꯁꯤꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂꯥ? ꯏꯃꯥꯅ ꯉꯁꯥꯏ ꯆꯠꯈꯤꯕꯗꯨꯁꯨ ꯃꯃꯥꯡ ꯊꯣꯡꯗꯤ ꯂꯣꯜꯂꯝꯃꯣꯏꯁꯦ꯫ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯪꯕꯃꯛꯁꯨ ꯃꯃꯥꯡ ꯊꯣꯡꯁꯤꯗ ꯊꯤꯟꯒꯦꯔꯥ ꯀꯧꯒꯦꯔꯥ ꯇꯧꯔꯒ ꯑꯃ ꯍꯦꯛꯇ ꯌꯥꯕꯁꯤꯗꯕꯨ꯫ ꯂꯩꯔꯦꯟ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯇꯣꯏꯅ ꯊꯤꯟꯖꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯅꯥꯏꯔꯦ꯫ ꯈꯣꯟꯗꯣ ꯈꯔꯕꯨꯗꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯁꯨ ꯂꯥꯎꯅ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯤꯗꯣ? ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯇꯧꯑꯩ ꯈꯪꯗꯦ ꯇꯧꯑꯩꯗꯦ ꯈꯪꯗꯦ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯤꯡ ꯊꯣꯡ ꯊꯤꯜꯂꯝꯕꯗꯣ ꯐꯈ꯭ꯔꯦ꯫ ꯊꯣꯡ ꯊꯤꯜꯂꯝꯕꯗꯣ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯆꯞ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯏꯉꯛ ꯉꯛꯄ ꯑꯃ ꯐꯥꯎꯏ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯂꯒ ꯌꯦꯅꯈꯥ ꯂꯨꯈꯥꯗꯨꯗ ꯆꯦꯟ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯆꯦꯟꯕ ꯃꯥꯟꯕꯗꯧꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜꯇꯅ ꯃꯥꯏꯀꯩ ꯃꯔꯤ ꯈꯨꯗꯤꯡꯗ ꯅꯤꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯂꯩꯔꯦꯟꯅ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯅ? ꯏꯇꯥ ꯇꯕꯥꯕꯒꯤ ꯃꯈꯣꯜꯁꯨ ꯃꯥꯟꯈ꯭ꯔꯦ꯫ ꯊꯦꯝꯕ ꯄꯤꯁꯛ ꯆꯥꯎꯕꯒꯤ ꯃꯈꯣꯜꯁꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯃꯈꯣꯏꯕꯨ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯒꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯉꯝꯗ꯭ꯔꯁꯨ ꯉꯝꯗ ꯑꯃꯨꯛꯇ ꯊꯣꯛꯂꯒ
ꯌꯦꯡꯉꯨꯕ ꯇꯥꯔꯦ꯫ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯏꯉꯝ ꯉꯝꯗꯅ ꯀꯥꯡꯊꯣꯜ ꯆꯩꯀꯣꯛꯇꯨ ꯄꯥꯏ ꯌꯥꯝ ꯋꯥꯅ ꯃꯁꯥꯗꯣ ꯊꯧꯅꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯕꯁꯨ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯋꯥꯕ ꯑꯃꯅꯤ, ꯑꯗꯨꯕꯨ ꯉꯝꯗ ꯉꯝꯗ ꯁꯦꯀꯧ ꯁꯦꯀꯧ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯡ ꯊꯣꯡꯗꯨꯗ ꯆꯞ ꯂꯦꯞꯄꯦ꯫ ꯊꯣꯡꯗꯨ ꯍꯦꯛ ꯊꯦꯡꯉꯨꯕꯗ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯔꯨꯕꯒ ꯃꯊꯟꯇ ꯒꯦ ꯂꯥꯎꯅ ꯇꯞꯅ ꯍꯥꯡꯗꯣꯛꯆꯔꯛꯑꯦ꯫ ꯊꯣꯡꯖꯤꯟꯗꯨꯗꯒꯤ ꯂꯩꯔꯦꯟ ꯈꯣꯡ ꯊꯥꯡꯗꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯃꯌꯦꯛ ꯁꯤꯡꯄꯥꯇꯅ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯂꯥꯏꯙꯕꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯔꯤꯃꯨꯛ ꯄꯣꯂꯥꯡꯈꯣꯛ ꯃꯌꯥꯗ ꯐꯝꯂꯒ ꯂꯩꯕ ꯃꯥꯟꯕꯗꯣ ꯎꯔꯛꯑꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯃꯁꯛ ꯃꯁꯥꯁꯨ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅ ꯁꯥꯟꯅꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯨꯗꯤ ꯂꯥꯞꯇꯛꯅ ꯑꯣꯏꯔꯁꯨ ꯃꯍꯥꯛ ꯃꯅꯥꯗ ꯂꯣꯏꯅ ꯇꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯩꯔꯦꯟ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯇꯕꯥꯕꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯇꯣꯞ ꯇꯣꯞꯅ ꯇꯥꯔꯤꯕ꯫ ꯊꯣꯡꯖꯤꯟꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯆꯕ ꯉꯝꯗꯦ ꯂꯩꯔꯦꯟꯗꯤ꯫ ꯅꯨꯃꯤꯗꯥꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗ ꯏꯪꯕ ꯐꯥꯎꯏ ꯂꯩꯔꯦꯟ꯫ ꯂꯥꯏꯍꯧꯒ ꯍꯧꯔꯦ, ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯏꯪꯊꯝ ꯆꯜꯂꯦ꯫ ꯃꯆꯤꯟ ꯊꯣꯛꯅꯗꯤ ꯀꯧꯅꯤꯡꯕꯅꯤ ꯂꯩꯔꯦꯟꯁꯨ, ꯏꯇꯥ ꯇꯕꯥꯕꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯊꯛꯀ ꯐꯣꯠꯆꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯅ ꯂꯥꯏꯙꯤꯁꯤꯡꯗꯨ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ, ꯌꯨꯝꯁꯤꯗ ꯂꯩꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯈꯣꯏꯅꯧ ꯏꯇꯥ ꯁꯥ, ꯃꯊꯪꯂꯦꯟ ꯅꯝꯗ ꯍꯨꯟꯅ ꯆꯤꯡꯂꯧ ꯃꯀꯥ ꯐꯣꯡꯕꯤꯅꯤ꯫ ꯏꯉꯥ ꯅꯣꯡꯂꯦꯟ ꯈꯣꯡꯒꯨꯝ ꯊꯨꯅ ꯉꯥꯡꯅ ꯏꯁꯧ ꯂꯥꯡꯉꯤꯗꯣ, ꯆꯤꯟꯕꯥꯜ ꯃꯣꯏ ꯀꯥꯄꯣꯝꯅ ꯈꯣꯏꯁꯥꯎꯅꯩꯗꯣ, ꯃꯣꯡꯕ ꯃꯌꯨꯝꯂꯦꯟꯒꯤ ꯑꯐ ꯐꯠꯇꯕꯨ ꯈꯨꯜꯂꯛ ꯀꯣꯏꯅ ꯄꯥꯎꯇꯣꯏꯒꯟꯕꯤ ꯑꯣꯏꯗꯣ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯩꯈꯣꯏꯗꯤ ꯃꯥꯂꯦꯝꯅ ꯁꯦꯝꯂꯛꯄꯗ ꯌꯥꯎꯔꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯗꯣ ꯏꯇꯥ ꯉꯥꯔꯩꯃꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯈꯣꯏꯅꯧ ꯅꯇꯥ ꯁꯤꯜꯂꯩꯃꯩꯁꯨ ꯍꯣꯌꯥꯖꯗꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯌꯦꯡ ꯁꯥꯝꯈꯩꯔꯔꯣꯏꯁꯤ ꯈꯣꯏꯅꯧ꯫ ꯅꯨꯄꯤ ꯑꯃꯅ, ꯇꯔꯥ ꯆꯥꯛꯅꯤꯡ ꯈꯥꯛꯇꯅ ꯁꯪꯂꯧ ꯌꯦꯅꯤꯡ ꯈꯥꯛꯇꯅ ꯐꯨꯍꯧꯕꯤ ꯃꯄꯥꯔꯤ ꯃꯃꯨꯡ ꯅꯨꯡꯁꯥꯡꯕꯕꯨ ꯁꯥꯃꯨ ꯈꯣꯡꯅ ꯀꯥꯎꯅ ꯋꯥꯔꯛꯄꯤ ꯂꯩꯀꯥꯏ ꯃꯆꯦ ꯃꯅꯦꯝꯕꯨ ꯀꯩꯔꯣꯏ ꯃꯕꯨꯡ ꯃꯧꯄꯥꯕꯨ ꯌꯦꯡꯅ ꯀꯜꯂꯛ ꯊꯝꯕꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯈꯨꯜꯂꯛ ꯀꯣꯏꯒꯟꯕꯁꯤꯕꯨ ꯃꯐꯝ ꯀꯩꯗꯕꯨ ꯂꯩꯔꯝꯗꯣꯏꯅꯣ? ꯑꯃꯅ ꯑꯃꯨꯛ, ꯂꯩꯔꯝꯃꯣꯏ ꯈꯣꯏꯅꯧ, ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯝ ꯐꯥꯎꯏ꯫ ꯃꯆꯥ ꯑꯅꯥꯕꯁꯦ ꯐꯅꯕ ꯂꯥꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯁꯨ ꯍꯦꯛ ꯄꯣꯛꯇꯦꯗꯀꯣ꯫ ꯅꯨꯄꯤ ꯑꯃꯅ, ꯈꯪꯗꯦꯗ, ꯅꯨꯄꯤ ꯆꯔꯣꯏ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯍꯥꯏꯕꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯇꯥ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯅꯩ꯫ ꯁꯣꯝꯗꯅ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯂꯥꯏꯔꯦꯟꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯏ꯫ ꯂꯩꯔꯦꯟ, ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯣ? ꯈꯟꯕꯗ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯠꯇꯗꯤ ꯅꯠꯇꯦ, ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯑꯐꯕ ꯉꯥꯛꯅꯤ꯫ ꯂꯩꯔꯦꯟꯒꯤ ꯃꯃꯥ ꯀꯨꯝꯗꯝꯕꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡꯁꯦ ꯄꯥꯝꯗ꯭ꯔꯗꯨꯅ ꯋꯥ ꯈꯟꯅꯔꯝꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ, ꯑꯗꯨꯒ ꯉꯁꯥꯏ ꯋꯥꯏ ꯖꯝ ꯖꯝ ꯆꯨꯔꯝꯕ ꯀꯨꯝꯒꯤ ꯅꯣꯡ ꯑꯗꯣ ꯍꯩꯊꯔꯛꯂꯦ꯫ ꯏꯉꯥ ꯊꯥꯆꯠ ꯍꯧꯗꯣꯔꯦ ꯄꯧꯇꯥꯛꯄꯣꯏ, ꯅꯤꯡꯉꯥꯏ ꯀꯟꯕꯤ ꯀꯨꯝꯒꯤ ꯅꯣꯡꯅ ꯃꯊꯧ ꯄꯣꯡꯕꯣꯏꯀꯣ ꯆꯨꯔꯛꯂꯦ ꯀꯨꯝꯒꯤ ꯅꯣꯡ꯫ ꯅꯣꯡꯗꯨꯅ ꯍꯦꯛ ꯆꯨꯔꯛꯄꯒ ꯄꯣꯂꯥꯡꯈꯣꯛ ꯃꯌꯥꯗ ꯂꯩꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕꯤ ꯂꯩꯔꯦ, ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯍꯧꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯦ ꯃꯁꯥꯗꯣ
ꯈꯔꯒ ꯉꯝꯗꯅ ꯂꯩꯔꯦ ꯍꯦꯟꯅꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯃꯄꯥ ꯑꯄꯣꯛꯄ ꯈꯣꯏꯗꯨꯞꯅ ꯍꯥꯏꯈꯤꯕ ꯋꯥ ꯅꯤꯡꯁꯤꯡꯉꯛꯏ ꯌꯨꯝꯁꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯐꯨꯝꯂꯒ ꯁꯥꯈꯤ ꯂꯥꯏꯐꯝ ꯀꯜꯂꯤ ꯃꯌꯥꯏ ꯍꯦꯜꯂꯤ ꯑꯗꯨꯅ ꯃꯃꯤꯠꯃꯛꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯁꯤꯗꯤ ꯃꯪꯂꯝꯆꯠꯇ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯌꯦꯛ ꯁꯦꯡꯂꯛꯄꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯒ ꯆꯥꯔꯒꯤ ꯄꯨꯔꯣꯜꯂꯣꯟ ꯃꯁꯥꯗꯣ ꯅꯤꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯂꯩꯔꯦꯟ ꯀꯥꯟꯊꯗ ꯁꯨꯞꯆꯤꯟꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯄꯨꯝꯆꯣꯠ ꯇꯨꯍꯥꯎ ꯏꯔꯤꯛ ꯈꯨꯗꯤꯡꯗ ꯑꯀꯤꯕꯒꯤ ꯏꯆꯦꯜꯅ ꯁꯥꯒꯣꯟꯅꯔꯤꯕꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯃꯔꯤꯅ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯗꯣ ꯎꯗꯨꯅꯇ ꯂꯩ ꯑꯄꯣꯛꯄ ꯃꯄꯥ ꯈꯣꯏꯗꯨꯝ ꯂꯩꯔꯝꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯐꯒꯗꯕꯅꯤ ꯃꯄꯥ ꯂꯩꯈꯤꯗꯕ ꯆꯍꯤ ꯑꯃꯗꯤ ꯍꯥꯏꯔꯦ ꯃꯪꯂꯥꯛꯅꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯃꯄꯥ ꯂꯩꯔꯝꯂꯗꯤ ꯃꯍꯥꯛꯀꯤ ꯉꯥꯛꯂꯧ ꯂꯩꯔꯝꯒꯅꯤ ꯑꯃꯟꯕ ꯌꯨꯝꯖꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯑꯀꯤꯕ ꯄꯨꯝꯕ ꯇꯥꯁꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩ ꯃꯍꯥꯛꯇꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡ ꯃꯆꯤ ꯑꯃꯗ ꯀꯨꯝꯗꯝꯕꯤ ꯑꯃꯗꯤ ꯁꯥꯖꯧ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯇꯥ ꯁꯥꯖꯧ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯂꯥꯟꯅꯤ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯈꯪꯅ ꯈꯪꯅꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯒꯤꯅꯤ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯅꯣ ꯇꯥ ꯁꯥꯖꯧ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡ ꯑꯗꯣ ꯌꯥꯝ ꯂꯥꯜꯂꯤꯗ ꯂꯥꯟꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯀꯨꯝꯗꯝꯕꯤ ꯇꯥ ꯁꯥꯖꯧꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯏꯆꯦꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯔꯧ ꯊꯥꯡꯕ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯀꯨꯝꯗꯝꯕꯤ ꯅꯍꯥꯛ ꯅꯁꯥ ꯅꯍꯥꯅꯤ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯅꯪ ꯅꯊꯟꯇ ꯀꯔꯝꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯇꯣꯏꯅꯣ ꯃꯗꯨꯒꯤꯗꯃꯛꯇ ꯇꯥ ꯁꯥꯖꯧꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯕꯤꯔꯨꯅꯨ ꯀꯨꯝꯗꯝꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯗꯧꯅꯁꯨ ꯇꯧꯏ ꯇꯥ ꯁꯥꯖꯧꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯌꯨꯝꯒꯥꯏꯕꯤ ꯃꯤꯡꯊꯣꯜꯗꯣ ꯄꯤꯕꯤꯅꯕ ꯊꯧꯁꯤꯟꯕꯤꯒꯅꯨ ꯀꯅꯥꯅ ꯅꯪꯕꯨ ꯌꯨꯝꯒꯥꯏꯕꯤꯅꯦ ꯍꯥꯏꯗꯣꯏꯕ ꯅꯪꯕꯨ ꯇꯣꯞꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯊꯝꯒꯦ ꯇꯥ ꯁꯥꯖꯧ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯆꯟꯅꯩꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯟꯕꯤꯒꯅꯨ ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯂꯨꯈ꯭ꯔꯥꯕꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯕꯣ ꯃꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯅꯧꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯤ ꯃꯌꯥꯝꯁꯤꯗꯤ ꯃꯐꯝꯁꯦ ꯂꯥꯏꯕꯨꯡꯅꯤ ꯏꯕꯥꯅꯤꯒꯤ ꯏꯇꯧꯁꯦ ꯃꯤꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯦ ꯇꯥ ꯁꯥꯖꯧ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯀꯨꯝꯗꯝꯕꯤ ꯐꯔꯦ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏ ꯇꯧꯕꯇꯕꯨ ꯅꯪ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯊꯅ ꯑꯃꯨꯛꯇꯪ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅꯗꯤ ꯈꯜꯂꯨ ꯁꯥꯖꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯨꯡ ꯃꯆꯤꯗꯒꯤ ꯊꯣꯛꯈꯤ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤ ꯃꯆꯤꯟ ꯆꯠꯄꯤ ꯇꯣꯝꯕꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯥꯛꯏ ꯀꯨꯝꯗꯝꯕꯤꯗ ꯍꯩꯃꯥ ꯉꯝꯃꯤꯗꯀꯣ ꯉꯝꯃꯤꯗ ꯅꯪꯅ ꯉꯝꯕꯁꯦ ꯅꯪꯗꯧꯅ ꯇꯧ ꯉꯝꯕꯤꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯀꯨꯝꯗꯝꯕꯤ ꯏꯉꯛ ꯉꯛꯅ ꯀꯨꯝꯗꯝꯕꯤꯁꯨ ꯏꯆꯦ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯍꯩꯃꯥ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕꯤ ꯅꯨꯄꯥ ꯅꯍꯥ ꯎ ꯌꯥꯗꯕꯤ ꯅꯪ ꯅꯁꯥꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯔꯕ꯭ꯔꯣ ꯀꯨꯝꯗꯝꯕꯤ ꯀꯞꯂꯤ ꯏꯆꯦ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯀꯥꯎꯖꯗꯦ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗꯅ ꯏꯔꯥꯜꯗꯤ ꯁꯤꯕꯤꯒꯅꯨ ꯏꯁ ꯂꯥꯡꯊꯩ ꯇꯥꯏꯔꯦꯟ ꯉꯝꯖꯕꯤꯔꯣ ꯅꯪꯕꯣ ꯅꯍꯩ ꯆꯐꯨ ꯄꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯆꯨꯝꯅ ꯐꯅ ꯁꯦꯡꯗꯣꯛꯂꯕꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯛ ꯌꯥꯝ ꯃꯣꯠꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯕꯨ ꯁꯦꯡꯕ ꯉꯝꯗꯣꯏꯅꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯆꯦ ꯇꯣꯝꯕꯤ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯔꯤꯅ ꯑꯩꯕꯨ ꯂꯥꯛꯁꯤꯟꯅꯕ ꯏꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯑꯩꯁꯨ ꯃꯤꯅꯤ ꯃꯤ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯅꯥꯔꯣꯟꯗ ꯁꯥꯖꯧꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯕꯨ ꯑꯩꯕꯨ ꯇꯥꯔꯝꯂꯣꯏ ꯈꯟꯕ꯭ꯔꯅꯦ ꯂꯝꯀꯦꯠꯄꯤ ꯅꯪꯕꯣ
ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤꯕꯨ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯐꯝꯁꯤꯕꯨ ꯅꯪꯒꯤ ꯌꯥꯀꯥꯏꯄꯨꯡ ꯏꯊꯛ ꯏꯔꯥꯡ ꯇꯧꯐꯝ ꯑꯣꯏꯅ ꯎꯕ꯭ꯔꯅꯦꯍꯦ? ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯌꯦꯡꯅ ꯉꯥꯡꯍꯧꯔ ꯅꯪ? ꯏꯆꯦ ꯇꯣꯝꯕꯤ, ꯏꯆꯦꯅ ꯈꯜꯂꯤꯕꯗꯣ ꯂꯥꯟꯒꯅꯤ. ꯑꯩꯅ ꯇꯥ ꯁꯥꯖꯧꯗ ꯀꯥꯏꯍꯧꯈꯤꯕ ꯂꯩꯇꯦ. ꯅꯪꯅ ꯎꯔꯤꯕ ꯈꯜꯂꯤꯕꯁꯤꯡꯗꯣ ꯃꯔꯝ ꯆꯥꯗꯦ. ꯑꯩꯗꯤ ꯆꯨꯝꯅꯇꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯅꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯆꯔꯝꯕꯅꯤ. ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ? ꯑꯣꯟꯊꯣꯛꯄꯒꯤ ꯆꯤꯟ ꯍꯥꯏꯗꯨꯅꯤ. ꯈꯨꯗꯛꯁꯤꯗ ꯂꯥꯏꯕꯨꯡ ꯃꯆꯤꯗ ꯊꯥꯕꯗ ꯕꯔꯪ ꯕꯔꯪ ꯍꯦꯛ ꯏꯁꯤꯡꯃꯛ ꯆꯥꯏꯗ꯭ꯔꯕꯁꯨ ꯆꯥꯎꯒꯗꯕ ꯃꯥꯜꯂꯤ. ꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯊꯑꯣꯏꯗꯅ ꯅꯣꯛꯏ. ꯀꯨꯝꯗꯝꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯦꯞꯇꯨꯅ ꯂꯩ. ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ. ꯄꯥꯖꯣꯟꯕꯤ, ꯄꯤꯅꯧꯕꯤ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯠꯂꯤꯕ ꯅꯪꯒꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯃꯤꯠꯀꯤ ꯄꯤꯅ ꯆꯥꯝꯗꯨꯅ ꯀꯣꯛꯄꯗꯤ ꯂꯩꯔꯣꯏꯅꯦ. ꯇꯣꯝꯕꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯌꯥꯡꯁꯤꯜꯂꯦ. ꯁꯤꯔꯛꯂꯤꯕ ꯃꯔꯥꯟ ꯃꯌꯥꯝꯗꯨꯅ ꯃꯄꯣꯠ ꯐꯥꯕꯗꯧꯅ ꯇꯧꯏ. ꯃꯥꯅ ꯇꯧꯗ꯭ꯔꯃꯛꯁꯨ ꯍꯥꯏꯖꯤꯟꯕꯗ ꯄꯛꯏ. ꯇꯟꯖꯥꯁꯤꯗ ꯊꯔꯣꯁꯨ ꯆꯪꯁꯤꯜꯂꯛꯑꯦ. ꯑꯗꯨꯒ ꯀꯨꯝꯗꯝꯕꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯦ. ꯊꯔꯣꯅ, ꯏꯆꯦ ꯇꯣꯝꯕꯤ, ꯃꯤꯅ ꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯝꯕꯤꯌꯨ. ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯩꯇ꯭ꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯌꯥꯝ ꯀꯥꯏꯊꯔꯛꯀꯅꯤ. ꯊꯔꯣ ꯏꯕꯦꯝꯃ, ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯁꯦ ꯁꯣꯝꯂꯝ ꯆꯥꯗꯕꯁꯤꯒꯤ ꯃꯤꯆꯪꯗꯔꯣ ꯅꯪꯅ ꯂꯦꯞꯂꯒ ꯉꯥꯡꯂꯤꯁꯦ? ꯏꯕꯦꯝꯃ, ꯁꯟ ꯑꯁꯤꯕꯒꯤ ꯅꯥꯛꯇ ꯂꯦꯞꯄꯗꯤ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯖꯅꯤ. ꯀꯨꯝꯗꯝꯕꯤꯅ, ꯌꯥꯔꯦ, ꯇꯣꯛꯄꯤꯔꯣ ꯏꯆꯦ ꯇꯣꯝꯕꯤ, ꯑꯩ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ. ꯑꯆꯨꯝꯕ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯡꯅ ꯉꯥꯡꯂꯕꯅꯤꯅ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯕ ꯉꯝꯂꯅꯤ? ꯊꯔꯣꯅ, ꯏꯆꯦ ꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ? ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣꯏꯁꯦ? ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯙꯕꯤ ꯃꯥꯜꯂꯕꯣ? ꯎꯃꯪ ꯂꯥꯏꯕꯨꯡꯁꯤꯗꯅꯦ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯕꯗꯤ ꯂꯦꯝꯗꯦ. ꯈꯪꯉꯝꯒꯗꯕꯅꯤ. ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯊꯔꯣꯒꯤ ꯃꯇꯤꯛ ꯉꯝꯃꯤꯗꯀꯣ. ꯏꯕꯦꯝꯃꯒꯤ ꯆꯤꯟꯁꯤꯁꯨ ꯇꯧꯉꯝꯕꯤ ꯑꯃ ꯉꯥꯡꯅꯕ ꯂꯣꯏꯗ꯭ꯔꯤ ꯑꯃꯃꯨꯛ ꯊꯣꯛꯂꯦ ꯇꯧꯔꯤꯁꯦ. ꯇꯣꯝꯕꯤꯁꯨ ꯆꯤꯟꯈꯨꯝ ꯐꯖꯩ, ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ. ꯑꯗꯨꯅ ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯊꯔꯣꯅ ꯀꯨꯝꯗꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯂꯥꯏꯕꯨꯡ ꯃꯆꯤ ꯑꯃꯗ ꯊꯩꯗꯣꯛꯏ. ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯈꯥ ꯇꯥꯔꯛꯄ ꯇꯥꯡꯀꯛ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.